Lakhipuronline puthokchaba April ki tang 23 sagol se numit ki Khomjinba Pao tabirase. Ahanbada maruoiba pau Khongjom lan ningsing numit Manipur amadi Manipur gi mapandasu paksana pangthoknakre. Pahalgam ki tamthiraba thodokta silchar gi imung ama sining chitta hingaure. Arunachal dagi Indian Air Force ki corporal ama lekhidabada yaure. Myanmar ga tainaba Manipur gi Kamjong zila gi kul ani sakangdaba singa mai tharamle. Turkey gi Istanbul shahar da Richter scale da magnitude 3.2 ani ki changda akan bayuar hakre. Arambai Tengol Unit 41 gi thomi ani khudakta thadok pinaba Jiribam gi lup singna taksilakli amasung Jiribam da tim tarana saruk jaduna kang tournament hodokre. Hauzik mapungoi pau tabirase. Manipur gi ningtam mangak nanaba kumja lising amaga chanipan marfutara mathoida British ka sokna kibalanda mama leba ki damak thawai katkraba athoba sing maning singduna Manipur amadi mapan Manipur da Khongjom de pangthok na bagum Jiribam da su ngarang paripuri athoba ning singlup Jiribam na sinduna Jiribam gi ning sing khulda leiba athoba sing gi mitamda miyamna leisu katuna Khongjom de gi thawam pangthokre. April ki tang 22 Khongjom de numira sida leba ki damakta thawai ko thapi khraba athoba Pona Barjabasi Thangal General amadi Bedi Kendrajit Haiba Akoi Hongile Mitam Leriba Ningsing Kung Eco Diversity Parki Homasida Akoi Jiri College Satra Satra Singh Athoba Ningsing Paripuri Athoba Ningsing Luki General Secretary Ateti Thomi Singh Loina Loina Nuksizaraba College Goza Singh amadi Satra Satra Singh Loina Hariba Athoba Singh Misi Leba Ki Damakta Thawaina Ponda Pikraba Athoba Singh Singh Homdai Koi Akoi Mahomda Koi Sardanjali Katpa Tikaleka Tambalak Sabani Moroina Sigumba Tharomasi Pathoku gi Moroiba Pandam di Lebak kita makta Thawaina Ponda Pikraba Makoi gi matung inna Lehuriba Koina su Lebak kita makta Hojik tangdu Leita da ba film mama leiba matam asida Karamna Lebak sigi Maitei singi ba Koi ima lebak kita makta Apun basatam sagatpa Amadi Lebak sing akthona bagi Pandam da Sigumba Khongjom de si pangthok sabani Hariba Khongjom de sida pangthok sida Kuna lakpiriba satra satra sing oza sing amadi paripuri thawani sing luki member sing thawuri sing du haninga litana thawuk ngopse angkun ga humdoi ipaipu athauba thona pharaba ipaipu sing gi damakta ningsing numit oina khongjom de ningsing khunba diversity park ta leiba ipaipu sing gi mitam dangasi mayam apun bagi oina paripuri athauba lupna sinjaduna amadi college satra satri naharom du lekai gi che chen nam lakpiduna ngasi hariba khongjom de numit asi koi pantuk sabagi mami amakak asi sinjabani masida mama chei khuding gi su koi pantuk sei adum chawnam chawna pantuk pagam darasu thona pharba pai puting damakta mami akoina ikai khuna uchaboina ngasi ningsin khun diversity park sida akoina paripuri thoba singa sinjaduna asi su pantuk sei Athoba ningsing lup Lakhipurna Khongjom lan gi chamaga kunthra mari suba ningsing numit ngakpaga loinana Cachar Lakhipur town gi mayol da leriba Bir Tikendrajit amasung Netaji Subhash Chandra Bose gi mitamda maira amadi haikat lekat tamduna ikai khomna botkre loinana ningthem pukri dasu tarpan katuna Manipur gi ningtam landa thawaina ponthawai kraba athoba singi damak thoni jakhi haikat lekat tambagi thoromatuda lupki president RK Sanahal lupki secretary Yumnam Nadia Chan Mutum Rina chairperson Manipuri Development Council Assam Konjangbam Aruna President All Assam Manipuri Women Maira Paibi Coordination Committee Potharabaluk ki President Yumnam Mani Leisungbam Robindro President Lakhipur District Committee Manipuri Sahitya Parishad Assam Ingudam Nilbir Lup ki Information Secretary amasung Member Singh Mathang Sidna Irom Gaurmani Asangam Gaurgopal Maibam Manidhon Oinam Manoranjan Manikanta Sharma Ayekpam Surjamukhi amadi Lukram Gituna Singba Miyoi Singh Sarukjakhi Manipuri Chanura Khorjai Lup Cachar amasung Naharol Khorirol Silup Assamna Khongjom de amasung World Book Day gi thawram pangthokre thawram asida saknairaba Manipuri Sahitya Parishad Assam gi President Purisabam Biramanibu Lup anina Khudolphi amamam tamduna taramna oke Khorirol Silup ki President Thokchom Bishnath amasung Chanura Khorjai Lup ki President Sobham Ongbi Jayantina
Presidium member oiduna pangthokiba thoramda Manipuri Sahitya Parishad Assam ki President Purisabam Biramanina athuba mitunglen oina lengsinki thoramda Ingudam Satish Chandra Ingudam Binod Gaurahari amasung Thokjom Biswanath na wangangki Korirolgi Secretary Wahengbam Binoyna conduct tawkiba thoramasida saireng sedinabagi thoramda Manipuri Sahitya Parishad Assam ki President na moderator oibiki saireng sedinaba sida kabi tara tarungna sarujaki Assam ki Manipuri Mahiroi Singna Manipuri subject SSLC Parikhada compartmental thaba yaramdaba adu atenba matam ki manungda Manipuri Sahitya Parishad Assam amasung amsuna kanna honabiduna handak chahidagi hauraduna Manipuri subject tasu parikha thabagi ayaba pire masiga loinana ngarangdagi Assam State School Education Board Division 1 gi site ta kudongchaba si hapkhre Jammu amasung Kashmir gi Pahalgam da ningthokaba numita lamkoiba lakpa miyoi singi mathakta phatraba khulai paiba miyoi singna chathakiba tamtiraba thodogaduda silchar dagi imung amagi miyoi singsu awaba mayokna khre Assam University silchar gi Bangla Department ki Professor Debasis Bhattacharya mahaki imung manungi miyoi singa matamaduda Pahalgam gi thodok thokpa maduda laikibani adubu sining chatta makhoi hinghawbani haire Assam Sarkar na bahag amadi mahaki imung manungbu athubada Assam da puraknaba thorang tawri panbayai thodogaduda miyoi kuntaruk hena sikhi amasung kayamarom asokapan nangki sikhiba kuntaruk adugi manungda anina local Jammu Kashmir gini kunhumdoina Bharat ki tongan mafam dagini aduga amana Nepal lebakini hairi thodogaduda laikidaba miyoi sing adugi manungda Arunachal Pradesh dagi Indian Air Force ki officer amasu yauri Corporal Tege Haling chahi kuntra Jammu Kashmir da posting tabani mahakna mahaki nupiga loinana hairiba mafam aduda koiba lakpada thodokadu thokhibani adubu mahaki nupidi hingauki Pahalgam gi thodoki matungda Bharatna Pakistan ga lainaba ising gi thorang Indus Waters Treaty thingjinkre ngarang New Delhi da pangthokiba press conference amada Vikram Misri na hai Pradhan Mantri na luchingba Cabinet Committee on Security na Pakistan gi mathakta akanba thabak kaya laukhatna bawarep laure hairi masigi manungda Atari da laiba Integrated Check Post thingzinba Bharat da laiba Pakistan gi military attaches singbo chayol amagi manungda thadokhinaba khanganba asina chingba yaure Jammu Kashmir gi Pahalgam da thokiba thodok adugi matungda khudakta Bharat ki Prime Minister Narendra Modi na mahaki ex handle da awapa phongdokre mahakna Bharat ki mapanda leirabasu thodok asibu yamna lumna lawki adubu Manipur da thokliba misimina asigi matangdadi Prime Minister na karigumba maruoiba wafam ama phawba phongdokpa leitri hairaduna Assam gi Congress luchingba Dr. Maimom Santi Kumar na mahaki social media ex handle da thamoi sokna pendaba phongdokre Myanmar ga tainaba Manipur gi Kamjong Jilla gi Kuki Khul ani gi yum kamarom sakhangdaba singna mai tharamle Myanmar ga tainaba Manipur gi Kamjong Jilla gi Sahamphung subdivision na konba Gampal amasung Hayang koba Kuki Khul ani asigi yum kayamarom sakhangdaba singna ngarang ayuk pung 8 rom taba matamda mai tharamle hairi todok asina maram oiraga ngarang nungtil pung ani dagi hairiba mafam asida BNSS ki section 134 gi makhada matam kaktana curfew thamjankhre Turkey gi Istanbul shahar da Richter scale da magnitude 3.2 gi changda akanba yuar hakre ngarang nungtil Bharat ki matamda pung 3:38 taba matamda Istanbul da hakiba yuar aduna mi sibagi paw litrabasu miyoi chani hena asokapan nangkhre aduga yum kayamarom ateka kai thokre miyoi million 13 makhairum leiriba sahar asida yuar adugi matungda after shock 39 rak thokya hari Jiribam police na phajenduna thamliba Arambai Tengol Unit 41 gi thomi ani khudakta thadok pinaba Jiribam gi lupsing na taksilakli ngarang Jiribam gi AJMP gi office ta pangthokiba paw gi mifam amada Waset ki president N Nibarani na hai Jiribam da Arambai Tengol Unit 41 na
nisagi mayokta changsilagliba khongjang asida singnabaga loinana jiribambo mangnaba kanglup kharana silakliba si yaningde makhoibo atubada condition amata yaudana thadok pigadabani haike paugi mifam aduda AJMP gi thomi sing JDO jiribam gi president N Sadananda su saruk jakhi haire tha April 2025 tang amadagi koi jiribam da leiba arambai tengol isa sing unit 41 na nisagi mayokta changsil iba khongjang asida aikoi gi jiribam district asida leiba aikoi gi community kharana aikoi jiribam asibu mangunaba silakpa asi aikoi jiribam gi parja moina koi jajaninde aduga aikoi gi jiribam da leiba misada laithuraba isa inausin kannabagi khongjang da changsil iba arambai tengol gi isa ani haukiba tang kulumdoi thamari 25 ta aikoi gi jami recent laskar bakhal kasar assam da leibana aikoi gi maran sijalaga police da report pira matung da koi jiribam police na pharga hoji custody da leiba koi gi angang ani se mara karigumba condition amata yaudana thadok pira o haina aikoi gi jiribam da leiba ima singna kegi ngolukna appeal tawjari karigumba masida police na su hai ba khongjang isada tawriba aduga langa jigi langa mari leinana koi jiribam asida waro matan sida koi isa singsina kanghatna ba kanjana ba khonari ba si koi jiribam da leiba police koi department na su sabat piu atop department sabat piu atop community sin sabat piu atop jiribam da leiba koi parja koi mayam na su sabat piu hai ba appeal se koi na tawjagani District Kang Association Jiribam na sinduna Dipong Kunogi Community Hall da Team Tarana Sarujaduna Ahanba Thingnam Paripuri and Ichilinau Ningsing Men's Kang Tournament Lisinginiga Kunmanga Jiribam gi social activist and Buddha Chandra Singh na chief guest oiduna ngarang haudokre haudokpagi match da YLCA na Eli Sibu Panjal Taranipan ani da maithiba piki match asida L Ranjit Kumar na referee aduga A Ibotona scorer oibiki haudokpagi thoromda District Kang Association Jiribam gi president N Joychandra amadi AJSA gi president M Prajakanta organizing committee gi I Inaubi YLC gi advisor K Binod retired Oza S Siddeswar amadi donor TS Komlakantana mathangsina president guest of honor amadi donor oina daista phamki tournament asigi ngasi anisuba match ta Yawal club ka Kasar Kang Kangkut ka sanagani Tabiu amasung nainabiu sanamachugi mangal lamdam asigi sagnairaba iba lairelakpam champalalgi anisuba wari machagi khudol wari macha taramathoi top topa bahaw kalunana lamdam asigi saitabu hena masek mangal thogallagadaba sanamachugi mangal adongisu saruk oibiu nungsi publication silchar na haukiba April ki tang taruk bina kandida pangthokiba Manipuri site parisara samgi humpuni toi suba chahi gi mifam lenda Larian lakpam champalana iba sanamachugi mangal kaupa wari macha larika si phongkhrabani mitei mayek tabagi sagotpa oina mitei mayek amasung bengali mayek ta wari macha taramathoi yauba eibagi anisuba larika si mayamna pabiu amasung nainabiu larika si gi phangpham poilapul silchar amade hailakanti gi oina Seram Herajit Milala Sam mobile number 7086023978 sonai gi oina Huirem Megras Signal Library Sonai mobile number 98643717005 Lakhipur gi oina Joy Mata di Xerox Fullertol Guwahati gi oina Yengkhom Upendra Kamekhya Book Agency Patharkuchi mobile number 8135028087 aduga Silchar gi oina Lalit Press Works Silchar mobile number 9435213245 ni Energy Healing Center Rongpoda computer gi matenga anoba madi ariba anabasingbo computer gi matenga layong khangdokpuna layenba hausare computer gi matenga makal makhagi anabasingi report lokthokpuna haksangi awatpa machal kaya nainkhana amadi supplement piduna naturopathy amadi magnetotherapy na layong bajaragani maruwaina nupigi laina sing watpa angang khawgi laina angang oidaba nupa singi phambi sonbagi laina
prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi leina sine chingba layang da yarakani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa iwat pagyo anaba koktanaba amadi steam bath ki kudong saba leizare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsin birabu mangjongna appointment ki damak mobile number 9395732456 number asida call to birakna bakhangajari admission hauzare Puri Sabam Kalachan Senior Secondary School Singirbon Kasarda Higher Secondary Arts da ming chanbiduna mahiroi singi tungi lambi sengbat piu English Political Science Economics amasung History subject kaloinana MIL subject da Alternative English Manipuri Bengali amasung Hindi lobagi kudong saba thamsari mingjal sel lawzaroi experience lairaba oja singa tambi takpiriba Banamati strike ki mami tadraba sahar gi nilkhongbadagi yamna ingna chikna leiriba mamang chatta afaba mahiroi kya puthokraba school asida ming chanbinana bagidama lengsin biragu Puri Sabam Kalachan Senior Secondary School Singirbon Kasar akupa marol gi damak mobile number 9957796605 number asida pau phobiraknaba noluna ningsinglagdi Khomjinba Pao Infinity Knowledge Center Lakhipur Khunungna mahiroi singidamak nungairaba paujelama puduna lakchari Jawahar Navodaya Vidyalaya amadi Sainik School tamnabagi entrance loinana sarkar ki thabak changbagi parikha gi damak center asina athuba matamda coaching haujaragani loinana class 4 dagina class 12 fawbagi mahiroi singi general maths advanced maths general science amasung grammar tambagi anoba batch su haujaragani Mamang thabadasu SSC GD amadi ADRE gi parikha singdasu Infinity Knowledge Center asina mai pakna candidate kya su puthokre mahiroi singna admission gi akupa marol gi damak sar technician gi mobile number 7002554061 number asida pau phaunabiu Khomjinba Pao Silchar Rongpur ADC lenda National Highway lambidagi meter chani rom tamak changlaga leiba lamama yonga dauri futara nithoi pakpa changpham gi lambi leiraba katha mari makhai gi lamasi pambi pamiyoi singna kupa marol gi damak mobile number 6901078915 natraga 6900526135 number asida pau phobirakna bakhangalakle Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu aroi bada maroi papaw amukhanna khongjom lan ningsing numit manipur amadi manipur gi mapanda su paksana pangthoknakre Pahalgam ki tamthiraba thodokta silchar gi imung ama sining chitta hingaure Arunachal dagi Indian Air Force ki corporal ama lekhidabada yaure Myanmar ga tainaba Manipur gi Kamjong zila gi khul ani sakhangdaba singna mai tharamle Turkey gi Istanbul shahar da Richter scale da magnitude 3.2 ani ki changda akanba yuar hakre Arambai Tengol Unit 41 gi thomi ani khudakta thadok pinaba Jiribam gi lup singna taksilakli amasung Jiribam da tim tarana saruk jaduna kang tournament hodokre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare